ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯥꯏꯖꯅ ꯊꯦꯡꯖꯤꯜꯂꯤ. ꯂꯥꯏꯖ ꯊꯦꯡꯖꯤꯟꯅꯕꯗꯨꯗ ꯇꯨꯁꯤꯜꯂꯤ. ꯀꯣꯔꯧ ꯁꯥꯎꯅ ꯅꯃꯤꯠꯇꯨ ꯌꯦꯡꯉꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯥ? ꯀꯥꯏꯗ ꯌꯦꯡꯂꯒ ꯆꯠꯂꯤꯅꯣ? ꯂꯦꯝꯕꯤꯁꯨ ꯁꯥꯎꯅ ꯍꯦꯌꯨ ꯇꯨꯔꯤꯁꯦ ꯁꯣꯔꯤꯒ ꯍꯥꯏꯗꯈꯩ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯥꯏꯅ? ꯅꯪꯗꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯥ? ꯋꯥꯗꯨ ꯉꯥꯡꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯛꯄ꯭ꯔꯥ ꯂꯥꯏꯖ? ꯁꯣꯛꯇꯦ. ꯀꯣꯔꯧ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯅ ꯂꯝꯕꯤ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯃꯤ ꯌꯦꯡꯗ꯭ꯔꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯦ ꯏꯕꯦꯝꯃ ꯐꯖꯕꯤ. ꯁꯅꯥꯅ ꯃꯥꯅꯤ ꯏꯇꯥꯎꯕꯤ. ꯂꯦꯝꯕꯤꯅ ꯅꯪꯒꯤꯁꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯀꯣꯔꯧ ꯌꯥꯝꯅ ꯍꯥꯎꯇꯅ ꯏꯕꯦꯝꯃ ꯐꯖꯕꯤ, ꯅꯨꯄꯤꯅꯅꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯀꯅꯨ. ꯅꯨꯄꯤꯅꯅꯦ ꯌꯥꯝ ꯇꯥꯈꯠꯂꯗꯤ ꯂꯩꯈꯣꯛꯇꯩ ꯀꯦꯟꯖꯒꯦꯗꯅꯦ, ꯃꯥꯡꯖꯒꯦꯗꯅꯦ. ꯍꯥ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯁꯅꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯤ. ꯂꯦꯝꯕꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯥꯏꯖꯅ ꯇꯞꯅ ꯃꯃꯥꯏꯗꯨ ꯑꯣꯟꯈꯠꯂꯛꯑꯒ ꯂꯦꯝꯕꯤ ꯁꯦꯇꯣꯛꯑꯣ, ꯑꯩꯅ ꯁꯣꯏꯕꯅꯤ. ꯀꯣꯔꯧ ꯉꯁꯥꯏꯈꯩ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯋꯥꯎ ꯈꯨꯐꯖꯗꯣ. ꯂꯦꯝꯕꯤ ꯀꯣꯔꯧꯗ ꯁꯥꯎꯅ ꯍꯦ ꯅꯪꯒ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯀꯣꯔꯧ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏ ꯁꯛꯊꯤꯕꯤ, ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯃꯁꯤꯗꯅꯤ. ꯂꯥꯏꯖꯗꯤ ꯃꯤꯒ ꯀꯌꯥ ꯉꯝꯖꯗ꯭ꯔꯦ, ꯃꯥ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯌꯥꯔꯦꯕ ꯆꯠꯁꯦ ꯂꯥꯛꯑꯣ. ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯤꯁꯤꯒ ꯑꯣꯟꯖꯟꯅꯩꯗꯣ ꯇꯟꯗ꯭ꯔꯣ ꯂꯦꯝꯕꯤ? ꯁꯛꯇꯥꯁꯤꯒ ꯍꯟꯗꯣꯛꯍꯦ ꯆꯠꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯀꯣꯔꯧ ꯍꯣꯏꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯊꯩꯗꯨꯅ ꯆꯠꯈꯤ. ꯀꯣꯔꯧ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯁꯝ ꯁꯥꯡꯕꯤ, ꯅꯪ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤꯍꯦ. ꯅꯪ ꯀꯣꯔꯧꯅꯅꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ. ꯂꯦꯝꯕꯤꯗꯨ ꯇꯥꯔꯗꯨꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯕꯨ ꯄꯦꯜꯂꯣꯏꯍꯦ ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥꯁꯤꯡꯁꯦ. ꯌꯥꯔꯦꯕ ꯂꯥꯛꯑꯣ, ꯁ꯭ꯀꯨꯜ ꯌꯧꯔꯦ, ꯑꯝꯇ ꯆꯪꯂꯁꯦ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯍꯥꯟꯕ ꯀꯥꯕꯒ ꯃꯤꯁꯨ ꯃꯁꯛ ꯑꯃꯠꯇ ꯈꯪꯅꯗꯕꯒ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ. ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯀꯥꯕ ꯍꯧꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥ ꯇꯥꯛꯇꯕꯤꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯀ꯭ꯂꯥꯁꯇꯨ ꯃꯊꯪ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯒꯦꯠꯇ ꯄꯨꯟꯁꯤꯕꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯁꯨ ꯌꯧꯔꯛꯏ. ꯄꯨꯟꯁꯤꯕ ꯂꯥꯏꯖ ꯂꯦꯝꯕꯤꯕꯨ ꯎꯔꯗꯨꯅ ꯒꯥꯔꯤꯗꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯏ. ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯕꯥꯏꯅꯤ ꯀ꯭ꯂꯥꯁ ꯂꯣꯏꯕ? ꯏꯇꯦ ꯅꯪ ꯉꯥꯏꯕꯗ ꯁꯤꯒꯦ ꯇꯧꯏꯍꯦ. ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯑꯩꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯕꯗ ꯉꯥꯏꯔꯤ. ꯑꯁꯤ ꯍꯥꯏꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤ. ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ. ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ. ꯑꯗꯨꯒ ꯇꯞꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯖ, ꯁ꯭ꯀꯨꯜ ꯀꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯌꯦ ꯗꯗꯥ. ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩ ꯃꯤꯡ ꯁꯅꯥ ꯏꯕꯦꯝꯃ ꯀꯧꯗꯦ. ꯏꯇꯩ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ, ꯋꯥꯅ ꯋꯥꯕꯅꯦꯀꯣ. ꯅꯁꯛꯇꯨꯒ. ꯑꯗꯣ ꯂꯥꯏꯖ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ? ꯑꯆꯥꯄꯣꯠ ꯆꯥꯈꯤꯁꯤꯔꯣ? ꯗꯗꯥ ꯌꯥꯅꯤ, ꯌꯨꯝꯗ ꯆꯔꯥ ꯋꯥꯜꯂꯒꯦ. ꯀꯩꯅꯣꯝ ꯆꯥꯈꯤꯁꯤꯗ. ꯆꯥꯔꯒꯨꯝꯁꯦ. ꯌꯥꯔꯗ꯭ꯔꯅꯦ? ꯂꯦꯝꯕꯤ ꯑꯅꯤꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯔꯛꯏ. ꯌꯥꯔꯦ ꯑꯅꯤꯃꯛ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯗꯤ ꯉꯁꯥꯏꯅ ꯆꯥꯁꯤ ꯍꯥꯏꯔꯛꯇꯧꯕ. ꯑꯩꯉꯣꯟꯗꯗꯤ ꯍꯪꯗꯦ. ꯌꯥꯔꯦ ꯍꯥꯏꯕ ꯃꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯅ ꯍꯪꯉꯤ. ꯏꯇꯩ ꯅꯪ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ. ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯂꯦꯝꯕꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯉꯤꯅꯦꯍꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯅꯪꯉꯣꯟꯗ ꯍꯪꯂꯛꯇꯕꯩ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯖꯗꯦ ꯑꯩꯈꯣꯏ, ꯑꯩꯒꯤꯗꯤ ꯀꯅꯥꯝ ꯂꯩꯖꯗꯦ. ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯑꯅꯤꯗꯨ ꯅꯣꯛꯏ. ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯌꯨꯝꯁꯨ ꯌꯧꯔꯦ. ꯄꯪꯂꯥꯞꯁꯨ ꯂꯥꯞꯄ ꯅꯠꯇꯕꯒ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ. ꯂꯦꯝꯕꯤ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯁꯧꯔꯥꯡ ꯐꯩꯔꯥꯡꯅꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯍꯦꯛꯇ ꯃꯈꯣꯟ ꯊꯣꯛꯅ ꯊꯤꯡꯖꯤꯜꯂꯤ. ꯑꯗꯨꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ. ꯄꯨꯟꯁꯤꯕꯅ ꯀꯩ ꯁꯧꯅꯣꯅꯦ ꯂꯦꯝꯕꯤ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ. ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯧꯕꯤꯔꯛꯀꯅꯨ ꯌꯥꯔꯦ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈꯤ. ꯂꯥꯏꯖ ꯇꯞꯅ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ.
ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯏꯃꯨꯡ ꯆꯪꯈꯤꯕꯗꯨ ꯌꯦꯡꯉꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯆꯠꯄ ꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤꯍꯦ ꯃꯁꯤ ꯉꯥꯡꯁꯦ. ꯑꯩꯕꯨ ꯊꯃꯣꯏꯁꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯤꯗ. ꯃꯥꯁꯨ ꯉꯥꯡꯅ ꯉꯥꯡꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ. ꯃꯌꯥꯏ ꯀꯥꯗꯒꯤ ꯂꯦꯝꯕꯤ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ. ꯏꯇꯦ, ꯐꯤ ꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯗꯤ ꯂꯥꯛꯑꯣ, ꯆꯔꯥ ꯋꯥꯜꯂꯁꯦ. ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯒꯦ. ꯄꯨꯟꯁꯤꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯂꯦꯝꯕꯤꯒꯤ ꯈꯨꯀꯧꯗꯨꯗ ꯁꯥꯎꯔꯦ ꯈꯪꯕꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯍꯣꯏ ꯂꯥꯛꯑꯒꯦ, ꯆꯥꯕ ꯍꯧꯔꯝꯃꯣ. ꯍꯧꯕ ꯅꯠꯇꯦ, ꯉꯥꯏꯔꯕꯅꯦ. ꯌꯥꯝ ꯊꯨꯅꯅꯦ, ꯂꯥꯛꯑꯣ. ꯄꯨꯟꯁꯤꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯑꯁ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯄꯦꯜꯂꯦꯍꯦ. ꯃꯥꯁꯨ ꯐꯤꯗꯨ ꯁꯠ ꯍꯣꯡꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ. ꯂꯦꯝꯕꯤ ꯃꯇꯩ ꯂꯥꯛꯄ ꯎꯕꯗ ꯑꯃꯨꯛ ꯂꯥꯛꯊꯔꯛꯏ. ꯀꯩꯅꯣ ꯑꯗꯨ ꯀꯨꯏꯗꯨꯕꯣ? ꯀꯩꯗꯧ ꯂꯩꯒꯦ? ꯏꯃꯥꯏ, ꯂꯦꯝꯕꯤ, ꯅꯪꯒꯤ ꯏꯁꯧꯁꯤꯗꯤꯕ. ꯐꯤ ꯍꯣꯡꯕ ꯂꯣꯏꯕꯒꯅꯤ ꯂꯥꯛꯏꯁꯦ. ꯀꯩꯅꯣ ꯏꯁꯧ ꯂꯥꯡꯉꯤꯁꯦ? ꯈꯨꯄꯥꯛꯁꯤꯅ ꯅꯞꯁꯤꯜꯂꯛꯀꯅꯤꯀꯣ. ꯄꯨꯟꯁꯤꯕ ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ. ꯏꯁ, ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯅ ꯉꯥꯏꯔꯒ ꯃꯥꯅ ꯄ꯭ꯔꯞꯀ ꯆꯥꯈꯤꯕ ꯋꯥꯅꯤ. ꯆꯥꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯁꯨ ꯆꯥꯔꯣ. ꯅꯣꯏ ꯁꯔꯨꯛꯇꯣ ꯑꯩ ꯀꯩꯁꯨ ꯍꯦꯟꯅ ꯆꯥꯔꯣꯏꯀꯣ ꯏꯕꯦꯝꯃ. ꯂꯥꯏꯖ ꯇꯞꯅ ꯅꯣꯛꯏ. ꯑꯗꯨꯏ ꯅꯠꯇꯦ, ꯅꯁꯛꯇꯣ ꯑꯍꯟ ꯅꯣꯏꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ, ꯌꯥꯝ ꯂꯦꯝꯗꯕ ꯑꯃ ꯌꯥꯎꯔꯤꯌꯦ. ꯂꯥꯏꯖꯅ ꯌꯥꯔꯦꯕ, ꯆꯥꯛꯇꯣ ꯆꯥꯔꯣ. ꯅꯪꯅ ꯃꯤ ꯍꯦꯛꯇ ꯈꯠꯅꯗꯣꯏꯒꯤꯗ ꯇꯧꯏ. ꯇꯣ, ꯑꯩꯈꯣꯏ ꯂꯥꯏꯖꯗꯧꯅ ꯂꯦꯝꯖꯧꯅꯦ. ꯏꯁ, ꯑꯩꯈꯣꯏ ꯂꯥꯏꯖ ꯀꯥꯏꯅ ꯌꯥꯝ ꯄꯛꯇ꯭ꯔꯦ. ꯅꯊꯧ ꯅꯠꯇꯦ, ꯅꯪꯗꯤ ꯀꯜꯂꯛꯑꯝꯅꯤ. ꯀꯜꯂꯛꯆꯗꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯂꯩꯖꯩ. ꯄꯨꯟꯁꯤꯕ ꯂꯦꯝꯕꯤꯅ ꯂꯩꯖꯩ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁ, ꯀꯅꯥ ꯂꯩꯔꯤꯕ ꯍꯥ? ꯂꯩꯅꯥ. ꯂꯥꯏꯖꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ. ꯃꯥꯒꯤꯗꯤ ꯄ꯭ꯔꯦꯝ ꯂꯩꯕꯅꯤ ꯗꯗꯥ. ꯄꯨꯟꯁꯤꯕ ꯏꯉꯛ ꯉꯛꯅ ꯉꯍꯥꯟꯒꯤ ꯅꯞꯆꯣꯕ ꯑꯉꯥꯡ ꯈꯣꯡꯕꯤꯖꯥꯎꯗꯣ ꯂꯦꯝꯕꯤꯒꯤ ꯁꯥꯏ ꯑꯣꯏꯔꯦ? ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯈꯨꯍꯥꯏꯗꯨꯗ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ. ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯏꯇꯦ, ꯅꯪ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨꯍꯦ, ꯑꯩ ꯁꯥꯎꯔꯛꯀꯅꯤ. ꯌꯥꯔꯦ ꯂꯦꯞꯄꯣ, ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯉꯥꯡꯅ ꯏꯔꯥꯡ ꯇꯧꯅꯨ. ꯏꯁ, ꯅꯪꯒꯤꯗꯨꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ? ꯍꯥꯏꯗꯣꯔꯛꯎꯔꯣ ꯍꯥ? ꯄꯨꯟꯁꯤꯕ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯋꯥ ꯊꯩꯗꯣꯔꯛꯏ. ꯌꯥꯔꯦ, ꯑꯩ ꯍꯧꯒꯠꯆꯔꯒꯦ. ꯑꯣꯛꯆꯔꯦ ꯆꯥꯛꯀ. ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯍꯧꯒꯠꯅꯤꯡꯉꯝꯃꯅꯤ, ꯆꯥꯛꯀꯗꯣ ꯑꯣꯛꯑꯝꯃꯅꯦꯕ. ꯂꯥꯏꯖꯅ ꯑꯁ, ꯌꯥꯔꯦꯕ ꯂꯦꯝꯕꯤ, ꯆꯥꯗꯣꯏꯗꯣ ꯆꯥꯔꯣ. ꯄꯨꯟꯁꯤꯕꯁꯨ ꯑꯣꯛꯆꯔꯦ ꯏꯕꯦꯝꯃ. ꯑꯗꯣ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯂꯩꯔꯝꯃꯣ. ꯏꯃꯥꯁꯨ ꯂꯩꯇꯦ, ꯑꯩ ꯑꯁꯥꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ. ꯂꯦꯝꯕꯤꯅ ꯏꯇꯦ, ꯉꯟꯅ ꯍꯜꯂꯧꯀꯣ, ꯏꯕꯥꯅꯤꯗꯪ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ. ꯍꯣꯏ, ꯊꯣꯛꯑꯦꯀꯣ. ꯄꯨꯟꯁꯤꯕ ꯏꯁꯩꯒ ꯉꯪꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯑꯅꯤꯗꯨ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯦꯝꯕꯤꯅ ꯇꯞꯅ ꯂꯥꯏꯖ, ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ. ꯂꯥꯏꯖ ꯂꯦꯝꯕꯤꯅ ꯇꯞꯊꯔꯒ ꯋꯥ ꯍꯪꯂꯛꯄꯗꯨꯗ ꯀꯩ ꯋꯥꯅꯣ? ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯀꯩ ꯈꯨꯝꯅꯦ? ꯂꯥꯏꯖ ꯂꯦꯝꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯩ. ꯑꯗꯨꯒ ꯇꯞꯅ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯑꯗꯨꯅ ꯂꯦꯝꯕꯤ? ꯅꯪꯁꯤꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯖꯨꯠ ꯆꯥꯗꯦꯍꯦ. ꯑꯁ, ꯋꯥꯔꯤ ꯊꯩꯗꯣꯔꯛꯀꯅꯨ. ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯍꯪꯉꯤꯁꯦ, ꯈꯨꯝꯃꯣꯕ. ꯂꯥꯏꯖ ꯇꯞꯅ ꯑꯃꯨꯛꯇꯪ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯦꯝꯕꯤꯗ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯛꯏ. ꯑꯗꯨꯒ ꯈꯨꯝꯃꯛꯏ. ꯂꯦꯝꯕꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯑꯗꯨꯒ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ. ꯇꯥꯆꯧꯅ ꯑꯩꯒꯤ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯗꯨꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯗꯤ ꯇꯥꯆꯧꯅ ꯈꯪꯉꯗꯤ ꯌꯥꯝ ꯁꯥꯎꯅꯤ. ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝꯕꯩ ꯋꯥꯈꯜ ꯈꯟꯗ꯭ꯔꯤ, ꯈꯟꯕꯁꯨ ꯄꯥꯝꯗ꯭ꯔꯤ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ. ꯑꯗꯨꯒ ꯑꯃꯅꯅꯦ, ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯑꯉꯥꯡ ꯑꯍꯟꯗꯤ ꯂꯩꯇꯕꯅꯤꯍꯦ. ꯆꯨꯝꯃꯦ. ꯑꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯗꯨꯗ ꯀꯅꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣꯗ? ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯦ. ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯒꯗ꯭ꯔꯅꯦ? ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ. ꯂꯩ, ꯃꯤ ꯌꯥꯝ ꯂꯩꯀꯣ, ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ. ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ. ꯌꯥꯔꯦꯁꯦ, ꯂꯣꯏꯁꯤꯜꯂꯁꯦ. ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯉꯔꯣꯏ.
ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯔꯝꯕꯒꯤ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛꯁꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ꯫ ꯕꯤꯅꯥ ꯀꯩꯊꯦꯜ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥꯁꯦ ꯃꯇꯠ ꯃꯇꯥ ꯉꯥꯛꯇ ꯏꯀꯥꯏ ꯏꯒꯤꯒ ꯑꯝꯇ ꯈꯪꯅꯗ꯭ꯔꯦꯃꯤ꯫ ꯂꯦꯝꯕꯤꯅ ꯅꯦꯅꯦ ꯀꯩꯗꯧꯔꯒꯦ? ꯕꯤꯅꯥ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯁꯤꯡꯕꯨꯅꯤꯗ ꯌꯦꯡꯉꯣꯏ ꯅꯣꯏꯗꯤ ꯑꯁꯤ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯇꯧꯔꯣꯏꯗ ꯅꯦꯅꯦ꯫ ꯂꯥꯏꯖꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯍꯧꯕꯅꯤ ꯅꯦꯅꯦ꯫ ꯌꯥꯔꯦ ꯁꯤꯗꯩ ꯅꯦꯅꯦ ꯇꯧꯔꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯅꯕ ꯇꯧꯔꯨꯔꯣ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯉꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯦꯝꯕꯤ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯁꯛꯇꯤ ꯐꯖꯅ ꯍꯥꯎꯇꯦꯍꯦ꯫ ꯑꯗꯣ ꯂꯦꯝꯕꯤ ꯅꯪ ꯃꯤ ꯈꯠꯅꯒꯅꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯨꯛꯅꯕꯁꯦ ꯐꯠꯇꯦꯕ꯫ ꯏꯁ ꯃꯥꯅ ꯃꯤ ꯎꯁꯤꯠꯇ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅꯅꯦ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯔꯣꯏ ꯃꯤꯗꯣ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯂꯥꯏꯖ꯫ ꯂꯥꯏꯖꯗꯨ ꯇꯞꯅ ꯑꯩꯒꯤꯁꯨ ꯅꯪꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯅꯤ ꯂꯦꯝꯕꯤ꯫ ꯇꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯑꯃ ꯄꯤꯗꯣꯏꯅꯦ꯫ ꯑꯁ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯁꯦ꯫ ꯑꯗꯣ ꯄ꯭ꯔꯦꯝꯗꯨꯕꯨ ꯏꯝꯐꯥꯜꯗ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ? ꯃꯥꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯕꯅꯤꯅ ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯃꯊꯟꯗ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯑꯁ ꯇꯥꯆꯧꯒꯤꯕꯨ ꯆꯦ ꯊꯥꯖ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯂꯩꯗꯨꯕꯨ ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨꯁꯦ ꯏꯕꯥꯅꯤꯁꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯌꯨꯝ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯆꯧꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏ ꯇꯧꯔꯝꯒꯅꯤꯀꯣ ꯂꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯁ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕꯁꯦ ꯅꯁꯛ ꯐꯖꯕꯗꯣ ꯊꯤꯖꯤꯟꯈꯤꯅꯤꯁꯦ꯫ ꯂꯦꯝꯕꯤꯅ ꯂꯥꯏꯖꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯇꯩꯊꯣꯛꯄꯤ꯫ ꯂꯥꯏꯖꯅ ꯅꯨꯡꯁꯤꯗꯦꯆꯣ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯕꯤꯅꯥ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯏ꯫ ꯕꯤꯅꯥ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯅꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕꯣ? ꯂꯦꯝꯕꯤꯅ ꯅꯦꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦꯗ ꯂꯥꯏꯖ ꯀꯞꯄꯤꯕ ꯑꯗꯨꯗ ꯑꯩꯅ ꯊꯦꯝꯕꯅꯦ꯫ ꯏꯃꯧ ꯂꯥꯏꯖ ꯀꯞꯄꯤꯗꯤ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯦ? ꯅꯦꯅꯦꯗ ꯍꯥꯏꯌꯨ ꯅꯦꯅꯦ ꯊꯤꯛ ꯇꯧꯒꯦꯅꯦ ꯍꯦꯔꯥ꯫ ꯅꯦꯅꯦ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯤꯌꯦ ꯑꯩꯅ ꯁꯨꯝ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯒꯤ ꯀꯞꯄꯅꯦ꯫ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯂꯥꯛꯑꯣ ꯅꯦꯅꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯄꯅꯤ꯫ ꯅꯣꯏ ꯅꯇꯩ ꯍꯣꯏꯁꯨ ꯑꯥꯗ ꯃꯃꯥꯟꯅꯕꯈꯩꯒ ꯆꯥꯛ ꯆꯥꯅꯔꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯅꯣꯏ ꯃꯥꯃꯣꯁꯨ ꯊꯕꯛ ꯃꯐꯝꯗ ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯩꯅꯤ ꯍꯥꯏꯔꯛꯑꯦ꯫ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯍꯣꯏ ꯅꯦꯅꯦ ꯊꯣꯛꯂꯛꯑꯒꯦ꯫ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯣꯀꯣ ꯅꯦꯅꯦ ꯊꯣꯛꯑꯝꯃꯒꯦ꯫ ꯂꯥꯏꯖ ꯂꯦꯝꯕꯤꯁꯨ ꯂꯥꯏꯔꯤꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯀꯤꯆꯟꯗ ꯂꯥꯛꯑꯦ꯫ ꯕꯤꯅꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯅꯦꯅꯦꯅ ꯊꯤꯔꯒ ꯊꯝꯃꯕꯅꯤ꯫ ꯅꯦꯅꯦ ꯀꯩ ꯌꯦꯟꯁꯥꯡꯅꯣ? ꯉꯥ ꯀꯧꯇꯥ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯅꯤꯅ ꯅꯣꯏꯕꯨ ꯆꯥꯅꯤꯡꯗꯕ꯭ꯔꯣ? ꯂꯥꯏꯖꯅ ꯆꯥꯅꯤꯡꯉꯤꯗ ꯅꯦꯅꯦ꯫ ꯂꯦꯝꯕꯤꯅ ꯑꯁ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤꯍꯦ ꯆꯥꯛꯀ ꯈꯪꯂꯥꯝ ꯂꯥꯝꯃꯦꯍꯦ ꯆꯥꯔꯁꯦ꯫ ꯂꯦꯝꯕꯤ ꯐꯝꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯑꯗꯨꯒ ꯑꯁ ꯈꯨꯍꯥꯎꯁꯤꯗꯤ꯫ ꯕꯤꯅꯥꯗꯨ ꯅꯣꯛꯂꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯆꯥꯔꯣ꯫ ꯑꯍꯨꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯕꯤꯅꯥꯒ ꯄꯨꯟꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯩ꯫ ꯂꯣꯏꯔꯒ ꯄꯨꯟꯁꯤꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯀꯥꯗ ꯄꯨꯟꯅ ꯇꯤꯚꯤ ꯌꯦꯡꯉꯤ꯫ ꯂꯦꯝꯕꯤꯅ ꯑꯁ ꯅꯦꯅꯦ ꯅꯣꯏ ꯑꯁꯤꯁꯦ ꯌꯦꯡꯅꯤꯡꯗꯦ ꯇꯣꯝ ꯑꯦꯟ ꯖꯦꯔꯤ ꯌꯦꯡꯁꯦ꯫ ꯔꯤꯃꯣꯠꯇꯨ ꯄꯥꯏꯔꯒ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯇꯣꯝ ꯑꯦꯟ ꯖꯦꯔꯤ ꯊꯥꯔꯒ ꯌꯦꯡꯉꯤ꯫ ꯑꯁꯤꯕꯨ ꯀꯩꯗ ꯌꯦꯡꯅꯤꯡꯉꯤꯅꯣ ꯅꯪ ꯃꯥꯜꯂꯦ ꯑꯁꯤꯒꯤ ꯇꯣꯝꯁꯦ꯫ ꯕꯤꯅꯥꯅ ꯃꯁꯛꯁꯦ ꯃꯥꯟꯕ ꯃꯥꯜꯂꯤꯅꯦ꯫ ꯂꯦꯝꯕꯤꯅ ꯅꯣꯏ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯅꯣꯏ ꯀꯌꯥꯝ ꯐꯖꯔꯗꯅ꯫
ꯕꯤꯅꯥꯒ ꯂꯥꯏꯖꯒ ꯅꯣꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯊꯣꯡ ꯍꯥꯡꯕ ꯍꯧꯒꯠꯈꯤ꯫ ꯂꯥꯏꯖꯅ "ꯂꯦꯝꯕꯤ, ꯏꯁꯩ ꯑꯣꯏꯅ ꯌꯦꯡꯁꯤꯕ"꯫ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯤꯍꯦ, ꯔꯤꯃꯣꯠꯁꯤꯅꯅꯦ ꯅꯃꯥꯏꯗꯨꯗ ꯊꯝꯃꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯊꯥꯒꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯆꯪꯉꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯂꯦꯝꯕꯤ? ꯂꯦꯝꯕꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯀꯩꯗꯧꯔꯒꯦ? ꯏꯇꯩ ꯂꯥꯛꯄꯒ ꯈꯪꯕꯨ ꯈꯪꯉꯤꯍꯦ꯫ ꯃꯤꯉꯣꯟꯗ ꯅꯪ ꯊꯞ ꯇꯧꯔꯤꯗꯣ ꯀꯩꯅꯣ? ꯍꯥ? ꯇꯧꯅꯨ, ꯑꯗꯨꯃꯥꯏꯅꯅꯦ ꯈꯨꯄꯥꯛ ꯆꯥꯅꯤ꯫ ꯂꯦꯝꯕꯤ ꯁꯨꯛꯂꯞ ꯇꯧꯅ ꯑꯁ ꯄꯦꯟꯖꯩꯍꯦ ꯑꯋꯣꯏꯕ, ꯑꯩꯗꯅꯦ ꯆꯪꯖꯈ꯭ꯔꯒꯦ, ꯐꯥꯒꯤ ꯇꯧꯕꯕꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯐꯦꯠ ꯂꯥꯎꯔꯒ ꯀꯥꯗ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯊꯣꯛꯅ ꯆꯪꯈꯤ꯫